Neet की Wathok Loidrringei Maharastra TET exam की question paper leak Oiraktuna Erang Thok Khre Mamang thagi ahumda pangthokiba Neet UG lisingani kuntaru की question paper leak Oiraktuna leibak asida mahairoi amadi naha kayana akanba mawongda khongjang sangsilengi Maharastra की teacher eligibility test question paper leak Oirakpadagi candidate singna Erang Thok Khre amasung opposition party singna Maharastra gi lengak pariba BJP da wansindona akan ba wafam kaya thamkhre Neet ki question paper leak oibagi matang da Union Education Minister Damendra Pradhan fam thadok jiba karigino amasung Union lenga na tekchak pujiba karigino haiba pendaba Loidrringei Maharastra gi BJP gi lengak na loba TET gi question paper leak oirakhiba asina Khoishaunaba pohalaba candidate sing amasung opposition party singna leibak asida question paper leak oidaba public exam lerangkhigadra haina wahang tawkhre AAP gi national convener Avit Kejriwalna ki BJP gi lengak asi question paper leak oihanba leiba amasung laishang kayada miyamgi sel hatnaba leiba lengak oire lengak asigi famdon famnaiba singna makhoigi kananaba amasung makhoiga naknaba mari mata singda kanaba fanghanaba hotnabada candidate sing amadi lining da thajaba miyangi yengdana achoba plan kya chathaduna leire haiki Maharastra gi TET da question paper leak oire haiba khanglakhiba sing Thane da right chathabada exam asigi candidate kharana mangjongna exam da lakadaba question paper paiduna leiramba thengnabadagi khanglakhibani public exam sing da question paper mathang leak oirakpada Cockroach Janta Party gi luchingba Avijit Dipkena question paper leak oihanbasi lebak asigi khwaidai chawba political gi khudong chaba ama oirakle haiki AIMI gi chief Asaduddin Owansinasu BJP na luchingba lengak asi matik chadaba lebak asigi tungi yumbiren oigadaba miyoi sing manghangadawre haiki